ꯂꯩꯁꯤ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯗꯥꯕꯨ ꯉꯥꯎꯔꯕ꯭ꯔꯥ? ꯁꯤꯔꯣꯏꯗ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯡꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯅ ꯆꯥꯗꯧꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯂꯛꯄꯗꯨꯗ ꯂꯩꯁꯤ ꯚꯥꯞ ꯃꯦꯟ ꯇꯥꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯁꯤ ꯇꯣꯝꯊꯤꯟꯅ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯂꯩꯁꯤꯅ ꯀꯟꯅ ꯏꯟꯊꯣꯔꯛꯏ꯫ ꯇꯣꯝꯊꯤꯟꯁꯨ ꯚꯥꯞ ꯇꯥꯗꯨꯅ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯦ? ꯀꯩꯅꯣ ꯁꯣꯔ ꯂꯣꯏ ꯐꯨꯜꯂꯦ, ꯊꯥꯗꯣꯛꯑꯣ, ꯉꯥꯏꯍꯥꯛꯇ ꯍꯤꯞꯀꯦ꯫ ꯀꯩꯗꯧ ꯊꯥꯗꯣꯛꯇꯣꯏꯅꯣ? ꯊꯥꯗꯣꯛꯑꯣꯏ꯫ ꯀꯧꯔꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯂꯩꯅꯤꯅ ꯅꯪ, ꯑꯗꯨꯒ ꯉꯥꯏꯍꯥꯛꯇ ꯍꯤꯞꯀꯦ ꯀꯥꯏꯅ. ꯑꯁꯨꯛ ꯌꯥꯝ ꯇꯞꯅ ꯀꯣꯟꯕꯁꯦ ꯁꯣꯔ ꯐꯨꯜꯂꯤ ꯀꯥꯏꯅ. ꯑꯗꯨꯗꯤ ꯐꯩ, ꯑꯃꯨꯛ ꯍꯦꯟꯅ ꯀꯣꯟꯁꯤꯟꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯂꯩꯁꯤ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯍꯣ ꯄꯥꯕꯨꯡ, ꯏꯃꯥ, ꯏꯇꯩ, ꯑꯩ ꯁꯤꯗꯣꯔꯦ, ꯑꯝꯇ ꯀꯟꯕꯤꯌꯣ꯫ ꯇꯣꯝꯊꯤꯟ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯁꯠ ꯊꯥꯗꯣꯔꯛꯏ꯫ ꯂꯩꯁꯤ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯐꯝꯊꯔꯒ ꯀꯞꯁꯤꯟꯅꯔꯒ ꯂꯩ꯫ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯣꯝꯕꯤꯅ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ? ꯂꯩꯁꯤꯅ ꯇꯥꯃꯣꯆꯥꯅ ꯑꯩ ꯐꯨꯏꯕ꯫ ꯗꯤꯅꯦꯁꯅ ꯀꯩ ꯍꯥꯏꯔꯨꯔꯒꯦ ꯅꯪꯅ? ꯂꯩꯁꯤꯅ ꯀꯔꯤꯝꯇ ꯍꯥꯏꯗꯦ, ꯃꯊꯛꯀꯤ ꯏꯆꯦ ꯍꯣꯏꯗ ꯑꯩꯅ ꯀꯣꯟ ꯐꯦꯡꯕꯤꯔꯨꯕꯗꯣ ꯑꯗꯨꯒꯤ꯫ ꯗꯤꯅꯦꯁ ꯁꯥꯎꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯗꯤꯅꯦꯁꯅ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯑꯉꯥꯡꯁꯤꯗ? ꯐꯥꯔꯒꯁꯨ ꯂꯧꯕꯤꯔꯦ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐꯨꯏꯕ. ꯅꯪ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯍꯥ? ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯅꯪ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ? ꯇꯣꯝꯊꯤꯟꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯇꯥꯃꯣꯆꯧ? ꯑꯩ ꯐꯃꯨꯡꯁꯤꯗ ꯍꯤꯞꯄꯒ ꯂꯩꯔꯤ, ꯑꯩ ꯃꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗꯦꯀꯣ꯫ ꯂꯩꯁꯤꯅ ꯏꯃꯥ, ꯃꯆꯤꯟ ꯊꯤꯔꯤꯅꯦ, ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯉꯣꯟꯗ ꯉꯥꯡꯕꯒ ꯆꯩꯕꯒ ꯇꯧꯔꯤꯅꯦ, ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯈꯧꯔꯤꯁꯦ ꯃꯦꯠꯂꯤꯕ, ꯊꯥꯖꯗ꯭ꯔꯒ ꯇꯨ ꯉꯛꯁꯪ ꯉꯥꯡꯉꯤꯁꯦ ꯌꯦꯡꯉꯣ ꯇꯨ꯫ ꯇꯣꯝꯊꯤꯟ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯃꯥꯅ ꯀꯣꯟꯕꯗ ꯂꯩꯁꯤꯅ ꯃꯈꯨꯠ ꯑꯅꯤꯅ ꯃꯊꯟꯇ ꯃꯦꯠꯁꯤꯟꯈꯤꯕꯗꯨ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯃꯥꯅ ꯃꯆꯤꯟ ꯊꯤꯔꯤꯅꯦ ꯃꯊꯟꯇ꯫ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯗꯤꯅꯦꯁꯅ ꯆꯩꯔꯛꯏ꯫ ꯌꯥꯔꯦ, ꯑꯩ ꯂꯣꯏ ꯈꯪꯉꯦ, ꯅꯪꯅ ꯏꯅꯥꯛꯇ ꯂꯥꯛꯑꯒ ꯍꯥꯏꯔꯝꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯕꯨ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ, ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯤꯁꯨ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯂꯦꯝꯕꯤꯅ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨ ꯐꯠꯇꯦꯅꯦ꯫ ꯇꯣꯝꯕꯤꯅ ꯅꯪ ꯆꯩ ꯌꯥꯝ ꯅꯤꯅꯨꯀꯣ, ꯅꯌꯥꯝꯕꯁꯦ ꯁꯥꯎꯔꯛꯑꯗꯤꯅꯦ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯇꯣꯝꯊꯤꯟ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯦꯝꯕꯤꯅ ꯑꯕꯦꯝ ꯂꯥꯛꯑꯣ, ꯏꯆꯦꯒꯤ ꯀꯥꯗ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯂꯩꯁꯤꯅ ꯏꯆꯦ ꯌꯥꯔꯅꯤꯗ, ꯍꯧꯖꯤꯛꯇꯤ ꯁꯤꯗ ꯁꯨꯝ ꯂꯩꯍꯧꯔꯒꯦ꯫ ꯇꯣꯝꯕꯤꯅ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ, ꯂꯥꯛꯑꯣꯅꯦ꯫ ꯂꯩꯁꯤꯅ ꯌꯥꯔꯅꯤꯌꯦ ꯏꯃꯥ, ꯌꯥꯅꯤꯌꯦ꯫ ꯂꯦꯝꯕꯤꯅ ꯂꯩꯔꯣ ꯂꯩꯔꯣ, ꯑꯃꯨꯛ ꯆꯩꯔꯗꯤ ꯍꯥꯏꯔꯛꯎꯀꯣ꯫ ꯂꯩꯁꯤꯅ ꯍꯣꯏ ꯏꯆꯦ꯫ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯤ ꯇꯣꯝꯊꯤꯟꯗ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯇꯣꯝꯊꯤꯟ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯂꯩꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯃꯤ, ꯑꯗꯨꯒ ꯂꯠꯂꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣꯆꯥ, ꯑꯩ ꯂꯥꯜꯂꯦꯕ, ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯕꯅꯦ, ꯑꯗꯨꯗ ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯅꯦꯕ, ꯁꯥꯎꯔꯅꯣꯕꯁꯦ꯫ ꯇꯣꯝꯊꯤꯟ ꯃꯄꯤꯒ ꯇꯥꯒꯩ ꯀꯥꯞꯁꯤꯟꯅꯩ, ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯁꯥꯎꯖꯤꯟꯅꯔꯤ꯫ ꯂꯩꯁꯤꯅ ꯍꯥꯏꯕꯒꯗꯨ ꯑꯃꯠꯇ ꯈꯨꯝꯗꯦ꯫ ꯂꯩꯁꯤ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯐꯤꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤ꯫ ꯂꯩꯁꯤꯅ ꯇꯥꯃꯣꯆꯥ, ꯁꯥꯎꯔꯅꯣꯕ, ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕꯅꯦ, ꯀꯞꯄꯅꯣ꯫ ꯇꯣꯝꯊꯤꯟꯅ ꯇꯥꯅꯤꯡꯗꯦ ꯑꯝꯇ, ꯑꯩꯅ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯨꯍꯟꯕ, ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ, ꯍꯟꯗꯛꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯒꯦ ꯍꯥꯏꯅꯣ? ꯄꯤꯒꯁꯦ ꯇꯩꯊꯣꯛꯄꯤꯌꯣ ꯍꯥꯏꯗꯦ꯫ ꯑꯩꯗꯤ ꯅꯨꯡꯁꯤꯔꯤ, ꯅꯨꯡꯁꯨ ꯅꯨꯡꯁꯤꯅꯤ, ꯇꯥꯃꯣꯆꯥꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯁꯥꯎꯖꯤꯟꯅꯕꯅꯦ, ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯁꯨ ꯐꯨꯔꯣꯁꯦ ꯅꯈꯨꯠꯁꯤꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯈꯠꯂꯤ꯫ ꯈꯨꯠꯇꯒ ꯄꯥꯏꯔꯛꯀꯅꯨ, ꯑꯃꯨꯛ ꯐꯨꯔꯦꯅ ꯂꯥꯎꯒꯦ ꯍꯥꯏꯔꯣ? ꯑꯗꯨꯒ ꯑꯃꯨꯛ ꯐꯨꯍꯟꯒꯦ ꯍꯥꯏꯔꯣ?
ꯂꯩꯁꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯈꯨꯠꯀꯥꯁꯦ ꯄꯥꯏ ꯌꯥꯗꯕꯒꯤ ꯋꯥꯅꯤꯅꯦ, ꯐꯩ ꯐꯩ ꯑꯗꯨꯗꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯕꯨ ꯀꯣꯟꯖꯤꯜꯂꯤ꯫ ꯇꯣꯝꯊꯤꯟ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯩꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯃꯤ, ꯍꯅꯨꯔꯤꯗꯨꯒ ꯅꯤꯡꯉꯥꯏꯒꯁꯨ ꯇꯧꯔꯤꯕ꯫ ꯑꯩ ꯑꯃꯨꯛ ꯂꯥꯎꯔꯒꯦ꯫ ꯑꯦ, ꯀꯃꯥꯏ ꯂꯥꯎꯒꯦꯕ? ꯑꯕꯦꯝꯅ ꯑꯩ ꯏꯖꯠ ꯃꯥꯡꯍꯟꯗꯣꯔꯦꯅ ꯂꯥꯎꯗꯣꯏꯕ꯫ ꯂꯩꯁꯤ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯐꯠ ꯊꯥꯗꯣꯔꯛꯏ, ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯗꯤ, ꯁꯥꯎꯕꯗꯨꯗ ꯊꯦꯝꯕꯤꯕꯒꯤ ꯋꯥꯅꯤ, ꯌꯥꯝ ꯅꯨꯡꯁꯤꯅꯒ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡꯗꯒ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ, ꯇꯥꯃꯣꯆꯥꯅ ꯑꯩꯁꯦ ꯐꯥꯕꯤꯔꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯍꯥꯏꯔꯒ ꯐꯠ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯐꯃꯨꯡ ꯑꯃꯗꯨꯗ ꯍꯤꯞꯊꯩ꯫ ꯇꯣꯝꯊꯤꯟ ꯂꯩꯁꯤꯗ ꯐꯠ ꯌꯦꯡꯉꯤ, ꯃꯊꯟꯇ ꯈꯜꯂꯤ, ꯁꯤ ꯅꯨꯄꯤꯁꯦ ꯀꯩꯅꯣ ꯃꯥ ꯈꯜꯂꯤꯁꯤꯅ? ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕꯒꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦꯅ ꯎꯁꯤꯠꯇ꯭ꯔꯤꯅꯦꯕ꯫ ꯑꯩ ꯁꯥꯎꯔꯤꯁꯦ ꯊꯦꯝꯒꯦꯗꯤ ꯍꯥꯏꯗꯦ, ꯃꯥꯅꯒ ꯑꯣꯏꯅ ꯁꯥꯎꯖꯤꯜꯂꯛꯇꯅ꯫ ꯐꯩ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯨꯡꯀꯧ ꯀꯧꯔꯣꯏꯗ꯫ ꯂꯩꯁꯤ ꯃꯊꯟꯇ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯖꯩ꯫ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯆꯨꯝꯃꯤꯕꯣ? ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯤꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯃꯥꯅ ꯑꯩꯒꯤ ꯑꯁꯥ ꯀꯌꯥ ꯊꯨꯒꯥꯏꯈꯤꯕꯅꯤ, ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ, ꯃꯥꯅ ꯇꯧꯔꯤꯗꯨꯅ ꯍꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯣꯡꯊꯥꯡꯗꯤ ꯈꯣꯡꯐꯝ ꯑꯃꯠꯇ ꯍꯣꯡꯉꯣꯏ꯫ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯏꯁꯦ ꯂꯦꯝꯅ ꯃꯥꯡꯍꯜꯂꯣꯏ, ꯑꯩꯒꯤ ꯊꯧꯅꯥ ꯍꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯀꯅꯤ꯫ ꯑꯉꯥꯡꯉꯩꯅ ꯀꯩꯗꯧꯔꯛꯀꯦꯗꯣ ꯌꯦꯡꯉꯣ꯫ ꯂꯩꯁꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯗꯨꯅ ꯇꯨꯝꯊꯈꯤ꯫ ꯇꯣꯝꯊꯤꯟꯗꯤ ꯁꯣꯝꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯍꯤꯞꯄ ꯌꯥꯔꯝꯗꯦ꯫ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ, ꯂꯩꯁꯤꯗ ꯌꯦꯡꯗꯨꯅ ꯀꯧꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ, ꯑꯕꯦꯝ ꯑꯝꯇ ꯂꯥꯛꯑꯣ꯫ ꯂꯩꯁꯤ ꯈꯨꯃꯛꯇꯦ, ꯑꯃꯨꯛꯁꯨ ꯀꯧꯔꯛꯏ, ꯍꯩꯃꯥ ꯑꯕꯦꯝ ꯇꯥꯗ꯭ꯔꯣ, ꯅꯪꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ꯫ ꯍꯟꯗꯛꯁꯨ ꯈꯨꯃꯛꯇꯕꯗꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯩ ꯐꯩ ꯂꯩꯔꯝꯃꯨ ꯅꯪ, ꯅꯨꯡꯉꯥꯏꯅꯤ, ꯅꯅꯥꯗꯣ ꯇꯠꯅꯕ ꯂꯩꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯁꯤꯕꯨ ꯌꯦꯡꯕꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯣꯍꯣ, ꯇꯨꯝꯃꯦꯅ ꯁꯤꯗꯤ, ꯇꯨꯝꯖꯔꯣ꯫ ꯂꯩꯁꯤꯒꯤ ꯃꯃꯥꯏꯗ ꯇꯞꯅ ꯂꯥꯏꯕꯛꯇ ꯑꯃꯨꯛꯇꯪꯁꯨ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯊꯣꯛꯂꯛꯇꯨꯅ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯂꯩꯁꯤ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦ꯫ ꯇꯣꯝꯊꯤꯟꯅ ꯀꯧꯔꯛꯄꯗꯒꯤ ꯃꯤꯀꯞ ꯊꯣꯛꯑꯕꯅꯤ꯫ ꯇꯣꯝꯊꯤꯟꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯈꯪꯏ, ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯂꯦꯝꯕꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯂꯩꯁꯤꯕꯨ ꯀꯧꯔꯛꯏ꯫ ꯂꯩꯁꯤꯅ, ꯑꯕꯦꯝ, ꯍꯩꯃꯥ ꯇꯨꯝꯃꯤꯕ ꯃꯥꯜꯂꯦ, ꯉꯁꯥꯏꯅ ꯇꯨꯝꯖꯗꯧꯗꯣ ꯅꯥꯎ ꯅꯪꯅ ꯍꯦꯛ ꯀꯥꯔꯟ ꯇꯥꯗꯅ ꯇꯧꯔꯤꯅꯤ꯫ ꯇꯣꯝꯊꯤꯟꯅ, ꯏꯇꯩꯃ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯕꯤꯔꯅꯨꯀꯣ, ꯅꯅꯥꯎꯄꯤꯒꯤ ꯃꯑꯣꯡꯁꯦ ꯍꯥꯟꯅ ꯌꯦꯡꯈꯣ ꯑꯗꯨꯒ ꯉꯥꯡꯉꯣ꯫ ꯍꯩꯃꯥ ꯍꯩꯃꯥ, ꯅꯪꯕꯨ ꯋꯥꯈꯜ ꯈꯤꯇꯗꯤ ꯇꯥꯎ ꯀꯩꯗꯧꯔꯒꯦ? ꯑꯉꯥꯡ ꯃꯆꯥ ꯑꯃꯨꯛ ꯑꯣꯜꯂꯅꯨꯀꯣ, ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯀꯩ ꯀꯥꯏꯒꯦ? ꯑꯣꯍꯣ, ꯑꯩꯅ ꯋꯥꯈꯜ ꯇꯥꯗ ꯍꯥꯏꯕ ꯅꯪꯗꯦ ꯂꯩꯁꯤ ꯍꯧꯒꯠꯇꯨꯅ ꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯦ ꯊꯕꯛ ꯍꯧꯔꯁꯦ ꯍꯥꯏꯔꯣ? ꯄꯨꯡꯁꯨ ꯑꯃ ꯇꯥꯁꯤꯜꯂꯛꯑꯦ, ꯅꯪꯁꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗꯅꯦ ꯍꯧꯗꯣꯛꯄꯤꯗꯕ, ꯑꯗꯨꯒ ꯅꯪꯗꯤ ꯍꯧꯒꯠꯂꯛꯑꯕꯅꯤꯅ ꯂꯥꯛꯑꯣ꯫ ꯍꯣꯏ ꯆꯦ, ꯑꯩ ꯁꯝꯒꯥꯁꯦ ꯑꯝꯇ ꯁꯦꯝꯖꯤꯜꯂꯛꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯂꯩꯁꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯁꯝꯗꯨ ꯁꯦꯝꯖꯤꯜꯂꯤ꯫ ꯇꯣꯝꯊꯤꯟ ꯐꯝꯂꯝꯕꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯂꯩꯁꯤꯕꯨ ꯇꯨꯡꯗꯒꯤ ꯁꯠ ꯀꯣꯟꯁꯤꯟꯈꯤ꯫ ꯀꯩꯅꯣ ꯊꯥꯗꯣꯛꯑꯣ, ꯏꯀꯥꯏꯗ ꯇꯧꯅꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯅ, ꯊꯥꯗꯣꯛꯑꯦ, ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯨꯄꯤꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯅ ꯁꯥꯎꯔꯒ ꯊꯦꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯥꯎꯖꯤꯟꯅꯗꯨꯅ ꯇꯨꯝ ꯂꯩꯕꯅꯦꯕ ꯅꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯂꯤꯕꯗꯨ ꯍꯦꯟꯅ ꯀꯣꯟꯁꯤꯟꯈꯤ꯫ ꯀꯩꯅꯣ ꯑꯩ ꯍꯥꯠꯇꯣꯛꯄꯤꯔꯒꯦ ꯍꯥꯏꯔꯣ? ꯑꯩꯅ ꯏꯖꯠ ꯃꯥꯡꯍꯟꯗꯣꯔꯦ ꯍꯥꯏꯗꯥꯏꯅꯦ, ꯑꯝꯇ ꯆꯠꯊꯣꯛꯎꯀꯣ, ꯏꯆꯦꯅ ꯑꯃꯨꯛ ꯀꯧꯔꯛꯑꯅꯤ꯫ ꯇꯣꯝꯊꯤꯟ ꯁꯥꯎꯖꯤꯟꯅꯗꯨꯅ ꯐꯠ ꯊꯥꯗꯣꯛꯏ꯫ ꯑꯣꯍꯣ, ꯑꯩꯁꯦ ꯀꯩꯁꯨ ꯈꯟꯗꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯃꯤ ꯂꯥꯛꯄꯗ ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯕꯤꯔꯒꯦ, ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯂꯩꯁꯤ ꯄꯥꯈꯠꯅ ꯇꯣꯝꯊꯤꯟꯒꯤ ꯃꯈꯨꯠꯇꯨ ꯐꯥꯏ꯫ ꯇꯣꯝꯊꯤꯟꯅ ꯀꯟꯊꯣꯛꯑꯝꯗꯨꯅ ꯊꯣꯛꯈꯤ꯫
ꯑꯃꯨꯛ ꯇꯥꯟꯅꯒꯦ ꯇꯧꯕꯗ ꯃꯆꯟꯅꯨꯄꯤꯗꯨ ꯂꯥꯛꯄꯗꯒꯤ ꯇꯣꯛꯑꯦ꯫ ꯇꯣꯝꯊꯤꯟꯅ ꯁꯥꯎꯖꯤꯟꯅꯗꯨꯅ ꯊꯣꯔꯛꯄꯗꯨ ꯑꯕꯦꯁꯅꯥꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯦꯁꯅꯥꯅ "ꯇꯥꯃꯣꯆꯥ, ꯀꯩꯗꯧꯔꯦ ꯁꯥꯎꯔꯤꯗꯨꯅ?" ꯇꯣꯝꯊꯤꯟ ꯋꯥꯗꯨ ꯈꯨꯝꯗꯕꯤ ꯃꯤꯆꯤ ꯈꯠꯆꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯁꯥꯎꯕꯒꯤ ꯃꯑꯣꯡ ꯇꯧꯗꯨꯅ ꯆꯠꯈꯤ꯫ ꯑꯕꯦꯁꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯩꯁꯤꯅ "ꯑꯕꯦꯁꯅꯥ, ꯂꯥꯛꯑꯣ." ꯑꯕꯦꯁꯅꯥꯅ "ꯇꯥꯃꯣꯆꯥꯅ ꯁꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ?" ꯂꯩꯁꯤ ꯀꯩꯝꯇ ꯈꯨꯝꯗꯅ ꯇꯨꯃꯤꯟ ꯆꯠꯂꯤ꯫ ꯑꯕꯦꯁꯅꯥꯅ "ꯏꯅꯝꯃ, ꯀꯩꯗꯧꯔꯒꯦ?" ꯍꯟꯗꯛꯇꯤ ꯈꯨꯝꯗ ꯌꯥꯗꯗꯅ ꯈꯨꯝꯃꯛꯏ꯫ "ꯑꯩꯅ ꯉꯁꯥꯏ ꯇꯧꯕꯗꯨꯒꯤ ꯌꯨꯝ ꯆꯠꯂꯣꯌꯦ." ꯑꯕꯦꯁꯅ ꯌꯥꯝ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯦꯁꯅꯥꯅ "ꯏꯅꯝꯃ, ꯀꯩꯁꯨ ꯈꯜꯂꯨꯅꯣ." ꯃꯥ ꯃꯕꯨꯡꯅ ꯇꯧꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯋꯥ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯆꯩꯖꯅꯤ, ꯁꯥꯎꯅꯤꯡꯕꯒꯤ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯁꯥꯎꯗꯣꯏꯅꯣ ꯏꯅꯝꯃ, ꯊꯥꯖꯤꯜꯂꯣ." ꯂꯦꯝꯕꯤꯅ "ꯅꯣꯏ ꯑꯅꯤꯁꯨ ꯀꯩ-ꯀꯩꯅꯣ ꯇꯧꯁꯤꯜꯂꯛꯑꯣꯁꯦ." ꯂꯩꯁꯤꯅ "ꯍꯣꯏ ꯏꯆꯦ." ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯂꯩꯁꯥꯕꯤ ꯈꯔꯁꯨ ꯂꯥꯛꯏ꯫ ꯂꯩꯁꯤꯗꯤ ꯄꯣꯠ ꯆꯩ ꯁꯦꯝꯃꯤ ꯍꯥꯏꯕꯗ ꯉꯥꯏꯔꯦ ꯇꯔꯪ ꯑꯃ ꯆꯠꯂꯤ꯫ ꯂꯦꯝꯕꯤꯅ "ꯑꯕꯦꯝ, ꯍꯧꯒꯠꯂꯣ, ꯄꯨꯡꯁꯦ 2:30 ꯍꯦꯟꯖꯤꯜꯂꯛꯑꯦ, ꯀꯦꯔꯨꯔꯣ." ꯂꯩꯁꯤꯅ "ꯍꯣꯏ ꯆꯦ." ꯂꯩꯁꯤ ꯃꯥꯏ ꯇꯥꯗꯨꯅ ꯀꯥꯗ ꯆꯪꯉꯛꯏ꯫ ꯇꯣꯝꯊꯤꯟ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯥꯗꯤ ꯄꯥꯈꯠꯂꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯋꯥ ꯉꯥꯡꯗꯦ꯫ ꯑꯃꯨꯛ ꯂꯩꯁꯤꯅ ꯀꯦꯔꯤꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ, ꯅꯣꯛꯐꯦꯠꯁꯨ ꯇꯧꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯕꯦꯁꯅꯥꯒ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯆꯪꯉꯛꯏ꯫ ꯄꯤꯅꯨꯅ "ꯀꯩꯅꯣ ꯇꯥꯃꯣꯆꯥ, ꯅꯪ ꯅꯣꯛꯏꯗꯨꯅ?" ꯑꯕꯦꯁꯅꯥꯅ ꯈꯨꯅꯤꯡꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯑꯕꯦꯁꯅꯥꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯩꯁꯤ ꯇꯣꯝꯊꯤꯟ ꯄꯤꯅꯨꯗ ꯌꯦꯡꯉꯤ꯫ ꯄꯤꯅꯨꯁꯨ ꯋꯥ ꯁꯦꯝꯗꯣꯔꯛꯏ꯫ ꯄꯤꯅꯨꯅ "ꯑꯣ, ꯂꯣꯏ ꯁꯣꯏꯔꯦ. ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯄꯗꯒꯤꯅꯦ ꯋꯥ ꯉꯥꯡꯕꯒ ꯄꯪꯁꯣꯏꯗ ꯁꯣꯏꯔꯦ ꯇꯧꯔꯤꯁꯦ. ꯑꯩꯅ ꯍꯥꯏꯗꯤ ꯀꯩꯗꯧꯕꯒꯤ ꯅꯣꯛꯇ꯭ꯔꯤꯅꯣ, ꯁꯥꯎꯔꯒ ꯂꯩꯔꯤꯗꯣ ꯍꯪꯕ." ꯇꯣꯝꯊꯤꯟ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈꯤ꯫ ꯄꯤꯅꯨꯅ "ꯏꯅꯝꯃ, ꯀꯦꯕꯤꯒꯦꯅ ꯂꯥꯛꯏꯅꯦ." ꯂꯩꯁꯤꯅ ꯇꯣꯝꯊꯤꯟꯅ "ꯑꯉꯥꯡꯅ ꯍꯩꯄꯥ ꯌꯥꯝ ꯁꯥꯅꯨ, ꯆꯩ ꯆꯥꯅꯤ." ꯑꯕꯦꯁꯅꯥꯅ "ꯀꯩꯅꯣ ꯇꯥꯃꯣꯆꯥ, ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯒꯦ?" ꯇꯣꯝꯊꯤꯟꯅ "ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ, ꯌꯥꯝ ꯍꯩꯕꯒꯤ ꯃꯑꯣꯡꯅꯤꯅꯦ, ꯃꯊꯟꯇ ꯀꯦꯖꯅꯤ." ꯂꯩꯁꯤ ꯋꯥꯗꯤ ꯉꯥꯡꯗꯦ, ꯑꯗꯨꯕꯨ ꯑꯕꯦꯁꯅꯥꯗ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯑꯕꯦꯁꯅꯥ ꯁꯥꯎꯅ ꯄꯤꯅꯨꯕꯨ ꯆꯤꯡꯗꯨꯅ ꯊꯣꯛꯈꯤ꯫ ꯇꯣꯝꯊꯤꯟ ꯉꯥꯏꯍꯥꯛ ꯍꯤꯞꯄꯒ ꯂꯩ꯫ ꯂꯩꯁꯤꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩ꯫ ꯇꯣꯝꯊꯤꯟ ꯂꯩꯁꯤꯕꯨ ꯇꯨꯃꯤꯟ ꯌꯦꯡꯉꯤ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯩꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯕꯗ ꯉꯥꯏꯔꯤ꯫ ꯃꯄꯥꯟꯗꯒꯤ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯍꯤꯞꯊꯩ꯫ ꯂꯦꯝꯕꯤꯅ "ꯅꯥꯎ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯑꯉꯥꯡꯁꯤ ꯃꯊꯟꯇ ꯀꯦꯕ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯩꯅ ꯃꯣꯏ ꯑꯅꯤ ꯊꯥꯖꯤꯟꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯇꯥꯟꯊꯣꯔꯛꯑꯦ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ?" ꯇꯣꯝꯊꯤꯟꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯂꯩꯁꯤꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯍꯥꯏꯔꯛꯏ꯫ "ꯏꯆꯦ, ꯌꯥꯔꯅꯤꯌꯦ, ꯑꯩ ꯂꯣꯏꯔꯦ." ꯂꯦꯝꯕꯤꯅ "ꯀꯩꯅꯣ ꯑꯕꯦꯝ, ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯀꯩꯅ ꯍꯥꯏꯅꯗꯣꯏꯅꯣ ꯅꯪꯕꯣ?" "ꯏꯆꯦ, ꯌꯥꯝ ꯀꯦꯕꯗꯣ ꯇꯜꯂꯦ ꯇꯧꯕꯅꯦ." ꯄꯤꯅꯨꯅ "ꯌꯥꯔꯣꯏꯀꯣ, ꯃꯤꯠꯇꯨ ꯈꯤꯇꯪꯒ ꯍꯥꯞꯈꯤꯒꯦ ꯏꯅꯝꯃ." ꯂꯩꯁꯤꯅ "ꯌꯥꯝꯗꯤ ꯍꯥꯞꯄꯅꯨꯀꯣ." ꯄꯤꯅꯨꯅ "ꯍꯣꯏ ꯕꯁꯦ." ꯂꯦꯝꯕꯤꯅ "ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯑꯦꯀꯣ." ꯂꯩꯁꯤꯅ "ꯍꯣꯏ ꯆꯦ." ꯑꯕꯦꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯕꯦ, ꯅꯪ ꯎꯄꯨꯗꯒꯤ ꯐꯤ ꯂꯧꯊꯣꯔꯛꯑꯣ." ꯑꯕꯦꯁꯅꯥꯅ "ꯍꯣꯏ." ꯈꯣꯟꯖꯦꯜ ꯄꯤꯛꯇꯛꯅ ꯍꯥꯏꯔꯛꯏ꯫ "ꯑꯗꯣ ꯏꯅꯝꯃ, ꯑꯁꯤꯒꯤ ꯀꯣꯛꯆꯥꯛꯁꯤꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯇꯥꯔꯨꯅꯨꯀꯣ, ꯃꯀꯣꯛ ꯆꯥꯛꯄꯅꯦ. ꯑꯩ ꯐꯤ ꯂꯧꯊꯣꯛꯎꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯇꯣꯝꯊꯤꯟꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯛꯈꯤ꯫ ꯑꯕꯦꯁꯅꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯇꯞꯅ ꯀꯅꯥꯁꯨ ꯇꯥꯔꯣꯏꯗꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ "ꯑꯕꯦ, ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ." ꯑꯕꯦꯁꯅꯥꯅ "ꯀꯩꯅꯣ?" ꯑꯕꯦꯁꯅꯥꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯇꯣꯝꯊꯤꯟ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯣꯔꯛꯏ꯫ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯇꯝꯐꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯇꯝꯐꯥꯗꯤ ꯀꯔꯤꯃꯠꯇ ꯈꯟꯗꯅ ꯇꯣꯝꯊꯤꯟꯕꯨ ꯀꯧꯔꯛꯏ꯫ ꯇꯝꯐꯥꯅ "ꯅꯥꯎ, ꯂꯩꯁꯤ ꯀꯥꯗ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯣ?" ꯇꯣꯝꯊꯤꯟ ꯈꯨꯝꯅꯤꯡꯗ ꯈꯨꯝꯃꯛꯏ꯫
ꯂꯩꯍꯧꯕꯅꯦ ꯏꯇꯩꯃ, ꯆꯪꯉꯣ꯫ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯊꯃꯣꯏꯗꯗꯤ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯇꯝꯐꯥ ꯀꯔꯤꯃꯠꯇ ꯈꯟꯗꯅ ꯆꯪꯈꯤ꯫ ꯇꯝꯐꯥꯅ "ꯂꯩꯁꯤ, ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ?" ꯂꯩꯁꯤ ꯐꯠ ꯂꯩꯊꯣꯔꯛꯑꯒ ꯍꯥꯏꯔꯛꯏ, "ꯂꯣꯏꯗꯣꯔꯦ ꯏꯆꯦ, ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯇ ꯂꯥꯛꯏꯗꯤ? ꯉꯁꯥꯏꯅ ꯀꯨꯝꯍꯧ ꯌꯥꯗ꯭ꯔꯣ?" ꯇꯝꯐꯥꯅ "ꯉꯁꯥꯏꯅ ꯂꯥꯛꯑꯦ, ꯊꯕꯛ ꯇꯧꯔꯤꯁꯤꯡꯁꯦ ꯌꯥꯎꯔꯨꯏꯅꯤꯅꯦ ꯅꯪꯕꯣ." "ꯀꯩꯗꯧ ꯌꯥꯎꯔꯤꯅꯣ? ꯅꯁꯥ ꯉꯝꯗꯕꯗꯨꯗ ꯑꯩ ꯀꯥꯗ ꯑꯗꯨꯝ ꯆꯪꯉꯛ ꯌꯥꯕꯗꯨꯕꯨ." "ꯍꯩꯃꯥ, ꯀꯩꯗꯧꯕꯒꯤ ꯌꯥꯎꯗꯅꯤ? ꯌꯥꯎꯗꯣꯏꯅꯦ ꯏꯅꯥꯎꯒꯤꯕꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯒꯤ ꯁꯝꯗꯨ ꯁꯦꯝꯕꯤꯔꯛꯏ꯫ ꯑꯕꯦꯁꯅ ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯇꯥꯃꯣꯆꯥꯒ ꯊꯦꯡꯅꯗꯖꯥꯠꯂꯣ? ꯍꯣꯔꯦꯟ ꯀꯩ ꯑꯃꯨꯛ ꯇꯧꯔꯛꯄ? ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ, ꯑꯁꯤꯒꯤ ꯑꯉꯥꯡ ꯍꯩꯁꯤꯡꯕꯤꯁꯤꯅ ꯃꯔꯣꯜ ꯑꯃ." ꯂꯩꯁꯤꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯑꯕꯦꯁꯅꯥꯅ "ꯏꯅꯝꯃ, ꯇꯥꯃꯣ ꯌꯥꯏꯊꯥꯏꯌꯦ." ꯂꯩꯁꯤꯅ "ꯄꯨꯔꯛꯑꯣ." ꯑꯕꯦꯁꯅꯥꯅ "ꯏꯅꯝꯃꯁꯦ." ꯂꯩꯁꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ "ꯇꯥꯃꯣ ꯌꯥꯏ." ꯁꯟꯖꯤꯠꯅ "ꯅꯪꯕꯨ ꯀꯩ ꯂꯩꯔꯣ ꯍꯥꯏꯅꯣ?" ꯂꯩꯁꯤ ꯃꯄꯤ ꯏꯔꯥꯆꯦꯅ ꯄꯦꯔꯤ ꯄꯦꯔꯤ ꯈꯨꯝꯃꯛꯏ, "ꯇꯥꯃꯣ ꯌꯥꯏ, ꯀꯩꯝ ꯂꯩꯔꯛꯀꯅꯨ ꯑꯩꯒꯤꯗꯤ." "ꯍꯩꯃꯥ ꯑꯉꯥꯎꯕꯤ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ꯭ꯔꯣ? ꯀꯞꯀꯅꯨ ꯇꯧꯍꯩꯗꯦ. ꯑꯩꯅ ꯈꯪꯅ ꯏꯆꯟꯒꯤ ꯂꯩꯍꯟꯈ꯭ꯔꯦ, ꯑꯗꯣ ꯅꯪ ꯀꯞꯀꯅꯨ, ꯄꯥꯕꯨꯡ ꯍꯣꯏ ꯇꯥꯃꯣ ꯍꯣꯏ ꯅꯨꯡꯉꯥꯏꯇꯦ." "ꯍꯣꯏ ꯇꯥꯃꯣ ꯌꯥꯏ." "ꯃꯤꯁꯨ ꯆꯠꯄꯒꯤ ꯊꯣꯛꯅꯈ꯭ꯔꯕꯅꯤ, ꯊꯝꯃꯣ ꯊꯝꯃꯣ." "ꯇꯥꯃꯣ ꯌꯥꯏ, ꯊꯝꯃꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯀꯛꯏ꯫ ꯂꯩꯁꯤ ꯀꯦꯕ ꯂꯣꯏꯗꯨꯅ ꯇꯝꯐꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯤ꯫ ꯏꯕꯦꯁꯅ ꯃꯤꯅꯨꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯤꯅ "ꯏꯆꯦ, ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ, ꯁꯥꯎꯒꯗ꯭ꯔꯣ?" ꯇꯝꯐꯥꯅ "ꯁꯥꯎꯔꯣꯏꯌꯦ, ꯀꯩ ꯋꯥꯅꯣ ꯍꯪꯉꯣ." "ꯏꯆꯦꯒ ꯃꯣꯏꯒ ꯄꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯂꯩꯃꯤꯟꯅꯕꯁꯨ ꯎꯗꯦ." ꯇꯝꯐꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ. ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯩ. ꯑꯗꯨꯕꯨ ꯃꯧ ꯑꯅꯤ ꯁꯨꯕꯒꯤ ꯊꯕꯛ ꯇꯧꯏ ꯇꯧꯗꯦꯅ ꯈꯔꯗꯤ ꯏꯆꯦꯅ ꯋꯥ ꯉꯥꯡꯉꯤ. ꯑꯗꯨꯕꯨ ꯁꯥꯎꯅꯗꯦ. ꯅꯣꯡꯃ ꯑꯩꯅ ꯗꯣꯛꯇꯔ ꯆꯠꯀꯦ ꯊꯣꯔꯛꯄꯗ ꯆꯦꯗꯣ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯏꯆꯦꯗꯤ ꯁꯥꯎꯅ ꯏꯁꯤꯡꯗꯣ ꯍꯩꯗꯣꯛꯑꯒꯅꯦ ꯇꯩꯔꯒ ꯂꯩꯔꯝꯃꯤ. ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯅꯥꯇꯩꯅ ꯏꯁꯧ ꯂꯥꯡꯉꯒ ꯊꯣꯛꯈꯤꯕꯗꯨꯗ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯊꯣꯔꯛꯄꯗꯅꯦ ꯇꯨꯁꯟꯈꯤꯕꯗꯒꯤ ꯑꯣꯏꯈꯤꯕꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯇꯝꯐꯥꯅ "ꯅꯣꯏꯒꯤ ꯃꯤ ꯂꯥꯛꯂ ꯃꯥꯜꯂꯦ, ꯀꯣꯟꯅ ꯏꯆꯦ ꯐꯖꯅ ꯂꯤꯒꯦ, ꯏꯆꯦ ꯊꯣꯛꯑꯒꯦꯀꯣ." ꯂꯩꯁꯤꯅ "ꯏꯆꯦꯁꯨ ꯂꯩꯌꯣ." "ꯂꯩꯕ ꯌꯥꯗꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯉꯛꯀꯦ, ꯏꯆꯦ ꯅꯥꯇꯩꯗ ꯀꯣꯜ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ." "ꯍꯣꯏ, ꯑꯗꯣ ꯉꯁꯥꯏꯒꯤꯗꯨꯒꯤꯔꯣ?" ꯇꯝꯐꯥ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯅꯪꯁꯤꯗꯤꯕ." "ꯍꯣꯏ, ꯄꯥꯎ ꯅꯨꯡꯉꯥꯏꯍꯜꯂꯨꯀꯣ ꯏꯆꯦ, ꯀꯨꯏꯔꯛꯀꯅꯨꯀꯣ." "ꯏꯍꯦ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ." "ꯍꯣꯏ ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯊꯣꯛꯈꯤ꯫ ꯂꯩꯁꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯃꯅꯝꯃ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯀꯧꯔꯛꯏ꯫ ꯂꯩꯁꯤꯅ "ꯏꯅꯝꯃ, ꯏꯅꯝꯃ ꯑꯍꯟꯗꯤ ꯂꯥꯛꯇ꯭ꯔꯕ꯭ꯔꯣ?" ꯂꯟꯆꯦꯟꯕꯤꯅ "ꯂꯥꯛꯑꯦ, ꯀꯩꯒꯤ ꯂꯥꯛꯇꯅꯤ, ꯃꯄꯥꯟꯗ ꯐꯝꯍꯧꯋꯦ." ꯂꯩꯁꯤ ꯏꯄꯪ ꯄꯪꯅ ꯈꯨꯝꯃꯛꯏ, "ꯀꯩꯒꯤꯅꯣ, ꯑꯗꯨꯝ ꯆꯪꯉꯛꯑꯣ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ?" ꯂꯟꯆꯦꯟꯕꯤ ꯇꯞꯅ ꯂꯩꯁꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯇꯧꯍꯩꯗꯕ ꯑꯗꯨꯒꯤꯅꯦ. ꯌꯨꯝꯒꯤ ꯑꯍꯜ ꯑꯃ ꯃꯄꯥꯟꯗ ꯐꯝꯗꯧꯕ, ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯆꯪꯉꯛꯑꯅꯤ. ꯅꯨꯡꯁꯤꯈ꯭ꯔꯕꯣꯏꯗ?" "ꯅꯨꯡꯁꯤ, ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯩ ꯑꯩꯗꯤ. ꯑꯃꯅꯁꯨ ꯍꯦꯟꯗꯦ, ꯑꯃꯅꯁꯨ ꯋꯥꯠꯇꯦ." ꯁꯌꯥꯅ ꯀꯥꯔꯟ ꯇꯧꯕ ꯍꯧꯔꯛꯏ꯫ ꯁꯌꯥꯅ "ꯏꯅꯝꯃ, ꯃꯆꯤꯟ ꯊꯤꯔꯤꯅꯦ, ꯃꯥꯏ ꯅꯨꯄꯥꯅ ꯍꯦꯜꯂꯝꯗꯣꯏꯅꯦ, ꯑꯣꯏꯗꯕ ꯉꯥꯡꯉꯤꯅꯦ ꯃꯥꯏꯁꯦ." ꯂꯩꯁꯤ ꯁꯌꯥꯗ ꯁꯥꯎꯅ ꯌꯦꯡꯉꯛꯏ꯫ ꯊꯣꯏꯁꯅ ꯂꯩꯁꯤꯒꯤ ꯃꯤꯠꯌꯦꯡꯗ ꯈꯪꯉꯤ, ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯗ꯭ꯔꯤ ꯍꯥꯏꯕ, ꯑꯗꯨꯅ ꯋꯥ ꯍꯥꯏꯔꯛꯑꯅꯤ ꯈꯟꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯊꯣꯏꯁꯅꯥꯅ "ꯑꯗꯨ ꯅꯪ ꯅꯊꯧ ꯅꯠꯇꯦ, ꯃꯥꯅ ꯅꯨꯡꯁꯤꯅꯤꯡꯕ ꯃꯤꯗ ꯅꯨꯡꯁꯤꯗꯧꯕ, ꯅꯪꯅ ꯄꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯦ." "ꯈꯗꯥꯡꯒ ꯆꯣꯛꯊꯗ꯭ꯔꯥ ꯈꯪꯗꯦ, ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ, ꯑꯩꯗꯤ ꯂꯣꯏꯔꯦ, ꯃꯥꯅ ꯉꯥꯡꯕ ꯇꯥꯔꯒ ꯑꯩ ꯑꯣꯏꯅ ꯆꯣꯛꯑꯦ." ꯁꯌꯥꯅ "ꯏꯕꯦꯝꯃ, ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯖꯅꯤꯡꯕꯁꯦ ꯀꯩꯗ ꯍꯪꯉꯨꯅꯦ, ꯑꯣꯈꯥꯛꯇꯤ ꯌꯦꯡꯖꯤꯟꯕꯖꯥꯠꯅꯤ. ꯀꯩꯅꯣ ꯑꯃꯁꯤꯅ ꯑꯅꯧꯕꯤ ꯑꯣꯏꯔꯦꯅ ꯂꯦꯝꯃꯤꯖꯥꯠꯂꯣ ꯃꯥꯏꯁꯦ?" ꯂꯩꯁꯤ ꯍꯟꯗꯛꯇꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯃꯛꯏ, "ꯍꯣꯏ, ꯁꯥꯔꯤꯕ, ꯅꯪꯗꯤ ꯐꯪꯗꯕꯅꯤꯅ ꯆꯥꯛꯏ ꯑꯣꯏꯔꯝꯅꯤ." ꯊꯣꯏꯁꯅꯥꯅ "ꯑꯗꯨꯅꯦ, ꯀꯩ ꯂꯩꯅ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦꯅꯦ." ꯁꯌꯥꯅ
ꯍꯣꯏꯗ ꯅꯍꯥꯟꯋꯥꯏꯗꯒꯤꯅꯤ ꯅꯣꯏ ꯑꯅꯤ ꯃꯤꯆꯪ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤ ꯃꯌꯥꯝꯁꯦ ꯏꯕꯦꯝꯆꯥꯅ ꯅꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯏꯀꯥꯏ ꯈꯪꯗꯕꯗꯣ ꯑꯩꯈꯣꯏ ꯑꯃꯁꯤꯁꯨ ꯈꯤꯇ ꯂꯦꯝꯒꯦ ꯍꯥꯏꯗꯦ ꯑꯗꯨꯝ ꯍꯦꯛ ꯃꯥꯟꯅꯩ ꯊꯣꯏꯁꯅꯥꯅ ꯏꯅꯝꯃ ꯂꯩꯁꯤꯗꯤ ꯀꯩꯝ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯕꯅꯦ ꯑꯗꯨꯅ ꯑꯃꯁꯤꯅ ꯁꯨꯝ ꯍꯧꯔꯤꯕ 이비엠자나 마삭 로이 ꯈꯪꯉꯤ ꯑꯍꯨꯝꯃꯛ ꯑꯩ ꯉꯁꯤꯗ ꯂꯥꯛꯄ ꯅꯠꯇꯦꯀꯣ ꯅꯣꯏꯅ ꯄꯤꯛꯏꯉꯩꯗꯒꯤ ꯂꯩꯔꯛꯂꯕꯅꯤ ꯑꯗꯨꯅ ꯂꯣꯏ ꯈꯪꯉꯤ ꯁꯌꯥꯅ ꯑꯩꯒꯤ ꯃꯤꯆꯪ ꯑꯃ ꯊꯣꯔꯛꯑꯦ ꯅꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅꯤ ꯂꯟꯆꯦꯟꯕꯤꯅ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤ ꯆꯪꯉꯛꯑꯅꯤ